अहानबदे यamna maruoiba update khara thamjage Kuki Nupa ama Nongmeina Kaplamle Kangpokpi gi manung sanna leiriba Santipur Peace Zone su oiriba asida Kuki Zone Nupa ama Nongmeina Kaplamle Nupa adugi oi thangba pambom da Nongmeina panbani Kangpokpi da hospital ama da pukhatuna operation tawkhre thawdok asige mari lenena kotuna yaningde phongdoktuna pungkun mari gi National Highway 2 da April mapan gi nongyai da gi April 10 gi nongyai fawba Kangpokpi district da total shutdown lawthokre Tampaki district manga makta hayang ayuk pung manga dagi mapan phawo curfew komthokadori Kanglofani gi marakta irang hohanduna state asida santi purakpada apanba pibani haina lawi kotu tha sigi taruk amasung taret ki lonaba hingnungai matungda Bishnupur district ki moirang police station na konba tronglaobi awanglaikai da Kuki militant singni chingnaba singna bom pokhai handuna chahi nauriba angang machin manau hatkiba amadi apokpi mamabuna aso apanangan kibagi thaudok security lapses oibadagi thokibani Tronglaobi ki thawdo adu ningthina plan tawduna nauna Kanglofani gi marakta irang hohanduna state asida santi amasung tangdu leitaba purakpada apanba pibani haina lawi thawdo asiga mari lainana verify tawdaba report sing fonglakliba asi yamna laibak thibani haina committee on tribal unity code to Sadar Hills na fongdorakli Turarsanpur amasung Bishnupur district ki anigi tainabada lairiba buffer zone manakta lairiba Tronglaobi village ta advance oiba khulai sing sizinaduna attack chathakhiba haibasi mafam aduda deploy tawriba security singya soiba sing yamna lei thawdo adu ningthina plan tawduna nauna Kanglofani gi marakta irang hohanduna state asida santi amasung tangdu leitaba purakpada apanba pibani haina lawi hairi Kotugi cherol asina hai thawdo aduna yamna wana honaduna santi amasung tangdu leitaba hanjilaknaba tha kaya changna honarakhiba singlebna manghanba gumbani laikhidraba singda thamoi sokna awaba amasung nungaitaba fongdokladuna kotuna media singna bamna saba pausing fongduna fire amasung balance journalism gi ethics sing manghanaba Honaba chumlo yariba makai media sing na thokliba thokdok sing achumba paudam sing miyam da pinaba honabiu hairi kotuna makhata na hairibadi Tronglaobi ki thokdokta sinakhiba khulai adu sophisticated oiba maramna thawdo adu yamna organized oiba arm group singna chathakhiba oirambi yai hairi masigi mathakta Kuki jo singna Meitei na namna taba mafam singna changbagi pangal leite hairakli Kuki CSO singi mute singa tangkhul CSO singi mute singa unaduna wari sanagada riba asigi village volunteer singda public advisory ama thokre Jingi district sing maruoina ukrul amasung kamjong district sing da Kuki amasung tangkhul naga anigi marakta ungkhatnaba amasung highway da lairiba thingba sing asigi tang taba solution ama puraknabagi damak Kuki CSO singi mute singa loina tangkhul civil society organization singi mute singa unaduna ngasi wari sananabagi thawrangliba asida Security Department of the Kuki CSO Working Committee WCKCSOS na Village volunteers sing da ayat piraktanaba public advisory ama thokre committee asigi matung inna tangkhul amasung Kuki CSO anigi meeting asi tha asigi taraga mathoida tawgani haina tawramba du urgent khara leibadagi ngasi pangthok naba nakalani makna lepkhibani maram asina Kanglofani gi CSO singi luchingba sing meeting asi yawba lakpa matamda Kanglofani ma ki village volunteers sing da apanba pidanaba khangalakhibaga loinana pangthokadariba mifam asi Kanglofani gi luchingba sing na lamdam asida santi amasung tangdu leitaba puraknabagi pandamni hairi Committee asina National Highway 202 Imphal ukrul lambi asida karigumba wafam amata fongdokpa leitana chathariba blockade asida nungnangba fongdokladuna hairiba lambi asi haukiba March 12 amasung 13 da irang thokiba natana makha taba irang sing thokiba leitri maram pidana highway asida chathariba blockade asina Kuki khunja singda yamna chawna khudong chadaba sing mayokna halli hairiba district sing asigi chingi lambi singda khunja singna chathok chasin tawbada khudong chadaba khunja sing safety oidaba maramna tangai fadana Kuki amasung tangkhulgi CSO singi luchingba sing faminaduna hojik oiriba phibam asigi matangda khanaduna nakalani maki khunja singi safety oinaba santi amasung tangdu leitaba puraknaba warep sing lawgani hairi laikana duna leiribi imau nupi Binita macha ani leikhidre haiba khangkhre manembok macha ani buma thada konduna phamungda tumduna leiringai matamda khanghaudana Kuki terrorist singna kapsilakiba bom pokhaibigi soktuna hauji Imphal gi North AOC da Rasmedi city da laikana duna leiribi oinam ongbi Binita mapuroiba malem nganbana nahan makai maki macha ani leikhidre haiba khangdana leirakhiba adu ngasidi macha ani mahakpu thadoklamlaga chatkre haiba khangkhre hairi macha ani leikhidre haiba khangkiba si ngasi hospital asida pauche yonba lakpada nungtigi fongliba pauche ama parubadagi macha ani leikhidre haiba khangmangam khibani haina Binita gi manembok loidangna fongdokhibani ngasi hospital da paumi singa unaba amada Binita gi manembok loidangna makhata na haiki imong nupi Binita ngasi ayuk khabar parubadagi macha ani leikhidre haiba khangmangam khibani hojik Binita na macha ani piu haina toina hairakhibaga loidana ngaihak leitana wanthai karigumbadana ayhaksu icha ani gi manakta chatlagani haina toina kapli ai imong nupi ki matau yengba ngamdre taibang semba mapu ayhak pusu loksin biro haiduna tengthaduna kapki
ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯑꯃꯗꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯄꯪꯊꯍꯟꯕ ꯌꯥꯔꯣꯏ ꯇꯤꯍꯩ ꯁꯨꯖꯥꯇꯥ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯀꯦꯗꯔ 3 ꯑꯗꯨ NIAꯗ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ 12ꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯁꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯊꯤꯒꯠꯍꯧꯒꯗꯕꯅꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯕꯨ ꯄꯪꯊꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯤꯍꯩ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯑꯁꯣꯛ-ꯑꯄꯟ ꯅꯪꯗꯨꯅ ꯅꯣꯔꯊ AOCꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯣꯛꯄꯁꯤꯡꯒꯤ ꯐꯤꯚꯝ ꯍꯪꯕ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯑꯐ-ꯐꯠꯇꯒꯤ ꯋꯥ ꯇꯥꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ, ꯂꯩꯉꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯒꯨꯝ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟꯗ ꯌꯥꯎꯔꯕꯅꯤ ꯍꯥꯏꯕꯒꯨꯝ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯁꯤ ꯅꯦꯝꯊꯅꯕꯒꯤꯗꯃꯛ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯑꯃꯗꯤ ꯀꯦꯁ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯄꯪꯊꯍꯟꯕ ꯌꯥꯔꯣꯏ꯫ ꯖꯤꯅꯣꯁꯥꯏꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯦꯔꯣꯔꯤꯁ꯭ꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯇꯨꯝꯂꯤꯉꯩꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ CRPF ꯀꯦꯝꯞ ꯇꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯄꯦꯟꯗꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯀꯔꯤꯒꯤꯗꯃꯛ CRPFꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛ ꯕ꯭ꯂꯦꯡꯛ ꯐꯥꯌꯔ ꯅꯠꯇ꯭ꯔꯒ ꯈꯨꯎ ꯃꯈꯥꯗ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ CRPFꯀꯤ ꯀꯃꯥꯟꯗꯦꯟꯠꯒꯤ ꯃꯊꯛꯇ ꯑꯦꯟꯀ꯭ꯋꯥꯔꯤ ꯇꯧꯒꯗꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯕꯨ ꯇꯝꯄꯥꯛꯇ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯊꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯗꯕꯗꯒꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟ ꯐꯥꯎꯕ ꯇꯝꯄꯥꯛꯇ ꯆꯪꯂꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯂꯛꯈꯤꯒꯅꯤ꯫ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯁꯥꯒꯤ ꯄꯥꯔꯇꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯏꯔꯝꯗꯝ ꯑꯁꯤ ꯍꯥꯟꯅ ꯀꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯤ ꯍꯥꯠꯂꯒ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤ꯫ ꯅꯨꯃꯤꯠ 12ꯒꯤ ꯃꯅꯨꯡꯗ UKNAꯒꯤ ꯐꯥꯔꯕ ꯀꯦꯗꯔ 3 ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯏꯟꯇꯔꯅꯦꯠ ꯊꯤꯡꯂꯤꯕ ꯑꯁꯤꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯎ꯫ CRPFꯀꯤ ꯃꯊꯛꯇ ꯑꯦꯟꯀ꯭ꯋꯥꯔꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ MLA ꯃꯤꯅꯤꯁꯇꯔꯗ ꯍꯩꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ 14 CSO ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯍꯩꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ 14 CSO ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯃꯆꯤꯟ-ꯃꯅꯥꯎ 2 ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯃꯃꯥꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ 14 CSO ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯂꯤꯂꯥ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃꯁꯨꯡ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯃꯇꯝ ꯀꯛꯇꯅ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡ ꯇꯝꯅ ꯂꯥꯟꯗꯥꯕ ꯉꯝꯂꯛꯄꯅꯤ꯫ ꯉꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯍꯩꯊꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯕ ꯑꯗꯨ ꯈꯛꯇꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯄꯤꯄꯜꯁ ꯃꯨꯚꯃꯦꯟꯠ ꯐꯣꯔ ꯄꯤꯁ ꯑꯦꯟꯗ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯈꯨꯜꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯕꯗꯒꯤ ꯑꯉꯥꯡ 2 ꯁꯤꯈꯤꯕ ꯂꯣꯏꯅꯅ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡꯗꯁꯨ ꯍꯦꯟꯅ ꯑꯀꯤ-ꯇꯨꯖꯨꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅ ꯂꯩꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄꯗ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯁꯣꯛꯈꯤꯕꯁꯤꯡꯕꯨꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯇꯧ ꯀꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯕ꯭ꯔꯦ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯤꯕꯅꯣ? ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯅꯕ ꯑꯃꯗꯤ ꯚꯣꯠ ꯀꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 90ꯅꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯕ ꯃꯇꯨꯡ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯆꯠꯅꯗꯨꯅ ꯂꯥꯟ ꯂꯦꯞꯈ꯭ꯔꯦ꯫ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯄꯗ ꯏꯔꯥꯟꯅ ꯌꯥꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯗꯨꯅ US ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯍꯧꯔꯛꯈꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨ ꯅꯨꯃꯤꯠ 90ꯅꯤ ꯁꯨꯔꯕ ꯃꯇꯨꯡ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯆꯠꯅ ꯀꯥꯡꯂꯣꯟ 10ꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯁꯤꯖꯐꯥꯌꯔ ꯆꯠꯅꯗꯨꯅ ꯂꯥꯟ ꯂꯦꯞꯈ꯭ꯔꯦ꯫ US, ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯑꯀꯟꯕ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯟ ꯂꯦꯞꯅꯅꯕ ꯈꯪꯍꯜꯂꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ
Meitei anigi maikeidagi hiram amatada yanaba purakpa ngamdabadagi numit kayani drone, ballistic missile, airstrike chingba akanba mawngda landa chathaduna military infrastructure singkup sana thugaiduna manghanbata natana maral leijadraba pikliba angang yauna mioi kaya leikhidaba adu maikei anigi marakta yanadana ceasefire chanakhiba asina khara makhaidi safaragani haina malemgi makok thongba luchingba kayana nungaiba phongdoknaragli US ki President Donald Trump na Pakistan gi leadership ki khuthangda maikei anigi marakta awangba thakta wari sanaraba matungda US amadi Iran gi marakta numit 13 ni ceasefire thambada yanaba purakpa ngamlei maram aduna America gi military na Iran gi mathakta airstrike chathaduna lakhibadu khudaktagi leplagani haina phongdorakli US President Donald Trump na official oina thadorokpa statement amada Pakistan gi Prime Minister Shehbaz Sharif amadi Army Chief Asim Munir gi khuthangda wari sana raba matung ceasefire asi chatnabada yanaba purakpa ngamkhibani Iran gi maikeidagi su malem gi tongan mafam singda petroleum production puthok pusin tawda khwaidagi maroiba lambi ama oiriba Strait of Hormuz Iran gi maikeidagi hangdoklagani President Donald Trump na thadorokpa cherol aduda US amadi Iran gi marakta numit 13 ni gi oiba ceasefire chaneringai leba ani gi marakta matam kaya gi mamangdagi muknaduna lakhiba adugi matangda makhata na wari sanaduna yanaba purakpa ngamnanabagi damak khwaidagi maroiba tanja amasu phanglagani haina mangna makha tarakli Amaromda US amadi Iran gi marakta numit 13 ni gi oiba ceasefire chanabagi US President Donald Trump da official oina lauthokraba matung Iran gi makok thongba official gi maikeidagi su ceasefire chanari haina lauthorakli Iran gi Tehran da laiba foreign minister na ceasefire chanaduna laiba ani gi marakta matam kayadagi muknaduna laklibasing wari sanaduna tung koiba ing tappa puraknabagi tanja ama phanglagani haina su phongdorakli nakal amaromda crude oil gi matangda khwaidagi maroiba lambi ama oiriba Strait of Hormuz Iranat Thingjinkibadagi malemgi kaithelda crude oil hana piramba mamaldagi chada kun hengaduna malemgi leibak kayada chauna chaitheng pikhibani Strait of Hormuz thingjinduna thamkhibadagi crude oil gi mamal hanadagi hengat padanatana malemgi tongan leibak singda fertilizer amadi chana thaknabagi potlam yauna maru oiba commodity supply taunanaba hotnabada awaba kaya su thengnaduna lakhi US amadi Iran gi marakta ceasefire lauthokiba sina matam pumbagi oina ingtappa leiragani haibadi hojik fawbagi oina haiba ngamdri haina su Washington na base tauba tongan news agency singna report taunarakli adobo ceasefire chatnaduna Strait of Hormuz hangdokhiba asina malemgi petroleum gi oiba kaithelda hana piramba chaitheng adu numit kharani gi oirabasu kokhanba ngamlagani asida natana malemgi trade amadi food security da su chauna ahong malaklagani haina report tawri nakalamuramda numit 13 ni gi oiba ceasefire asigi manung US amadi Iran gi marakta leiriba khenaba wakalonsing adu yasinaba puraktuna tungkoiba ingtappa hanjilaknabagi khwaidagi maroiba tanja ama haibadu oigadawri Israel na Lebanon gi hospital nanandaduna mioi mari hatkre US amasung Iran gi marakta chayol ani khuthongnaba lepnaba yanakraba pungja kharagi tungda Israel na Lebanon gi Hiram Hospital da target tawduna landa khibada mioi mari siki hairi Lebanon gi kha thangmada leiba Jal Bahar gi mafam amada leiba building amada Israel na nongthaktagi landa chathaduna mioi mari hatkibani haina news agency na phongdorakhi Lebanon gi tongan ba town sing Hadatha Raf Thalathin Avasia Khafra amasung Jumai Mutsu nongthaktagi landa chatheki Israel na Lebanon gi mathakta landa ba hokhibadagi ngasi fawbada mioi listing amaga chamanga rom hatkre mioi listing mariga chamanga rom aso apan nangkhibaga loinana Lebanon gi mioi million ama hena Israel gi lan kibadagi lanjenakre haidi nakal amaromda Israel na US amasung Iran gi chayol ani gi khuthongnaba lepnabagi yanakhiba adu taramna okpaga loinana chayol ani rom Iran da landa danabagi President Trump na firef lawkhiba dubasu sawatki US amasung Iran gi marakta khuthongna bagi yanakhiba aduda Lebanon di konsiloidabani haina Israel gi Prime Minister Benjamin Netanyahu na phongdokhi Iran da US amasung Israel na landarakpabu yaningdaba phongdoktuna Mars ki anganba saruktagi Hezbollah militant group singna Israel gi mathakta rocket amasung missile kaya kapsenduna landarakhibani US amadi Iran da international law gi matungina makha taba wari sanabagi thabok chathanaba khangankre US amadi Iran gi marakta ceasefire chanaduna wari sanabagi lambi da leiba anina yanakhibabu United Nations ki maikaidagi thagatpa phongdarakli adubu hariba leiba anina malem gi leiriba international law amadi ceasefire chanabagi chana kanglon adu mapung phana chanagadabani haina United Nations ki Secretary General Antonio
Guterresna fongdoragli US amadi Irangi marakta soknariba lan asi khudakta leptuna masing ngamlaba mioi kaya manung matam chaduna siba naba thokliba asidagi ngakthoknaba honabada mathau taba thabak thoramsing lokatpa haibasi khwaidagi maruoiba khongthang amani haina fongdokladuna Secretary General Antonio Guterresna US amadi Irana ceasefire chanabagi yanakhiba asi afaba khongthang amani ceasefire chananabagi hotnabada thodang lokhiba pumnamak pusu mangna thagatpa fongdorakli North Korea ballistic missile kapkre Japan karigidamakta kapano thijinaba khangankre short range missile kaya ngasi North Korea launch tawkraba matung kha thangba samudra tamna ballistic missile kapkre North Korea karigidamakta ballistic missile sing kapkhibano haibadu khangdoknaba Japan gi Prime Minister na mari leinaba makok thongba official singda akanba instruction pikre North Korea short range missile kaya launch tawraba matung makha tana ballistic missile kapkhiba duga mari leinana Japan gi Prime Minister Sane Takaichi na North Korea kha thangba samudra gi maikaida karigidamakta ballistic missile kapkhibano haibadu mari leinaba authorities na ningthina I pau khangdoknaba honaduna leibak miyamda mikup khudingi I pau khangangadabani haina akanba instruction pikre hairi nakalamaramda Korea gi Joint Sea Force Staff JCS na thadorokpa official statement amada North Korea na Wonsan area dagi chorana kilometer chaniga nifurom sanba ballistic missile ama launch tawkre North Korea ballistic missile kapkhibagi thawong asi South Korea amadi US ki apunma defense team amana ningthina monitor tawduna mathau tarabadi khudakta khud hananaba sem saduna laiki haina su cherol aduna makha tarakli panba yabadi North Korea ikhang khangawdana mapangal kanba ballistic missile ani kapkhibagi thawong asi projectile kaya Kapnanaba honabada mai pakhidraba matung thangnaba mathangi numita hairiba ballistic missile sing asi kapkhibani hairi nakalamaramda North Korea ballistic missile kha thangba samudra tamna kapkhiba si hiram amatada mi painingai oide haina US Indo-Pacific Command gi maikai digi fongdorakli US Indo-Pacific Command gi maikai digi thadorokpa warul amada North Korea gi maikai digi tha asigi tabret amadi nipanda ballistic missile kaya kapkhiba laire haiba makhoigi mafamda marik chumba information kaya fangliba information sing asida yumfam oiraga hariba ballistic missile asina US amadi laiba asiga mapang oina chaminariba tongan balibak singi territory da singnarakpagi thawong ama natte haina fongdorakli